ꯃꯤꯅ ꯌꯩꯕ ꯅꯨꯡꯁꯤꯡꯗꯣ ꯃꯈꯣꯏꯅ ꯂꯣꯠꯇꯧꯕ ꯃꯑꯣꯡ ꯇꯥꯗ꯭ꯔꯣ ꯁꯛꯇꯤꯃꯥꯟꯁꯦ ꯁꯤꯅ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯡꯅꯤ ꯌꯥꯝꯃꯦ ꯁꯛꯇꯤꯃꯥꯟ ꯂꯣꯠ ꯑꯅꯤꯗꯤ ꯐꯥꯔꯅꯤ ꯁꯛꯇꯤꯃꯥꯟ ꯂꯣꯠ ꯀꯥꯏ ꯐꯥꯅꯤ ꯑꯅꯤꯗꯤ ꯐꯥꯅꯤꯀꯣ ꯑꯅꯤꯗꯤ ꯐꯥꯔꯅꯤꯗ ꯍꯣꯏꯗ ꯋꯥꯡꯉꯤꯗ ꯐꯥꯔꯅꯤꯗ ꯑꯅꯤꯗꯤ ꯑꯁ ꯀꯝꯄꯜꯁꯔꯤ ꯐꯥꯔꯅꯤ ꯁꯤꯗꯤ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯨ 이신 이나오기 모험다 하나부터 불금 꾸든 락셔리 꾸리고 마양 에이 비디오 타타바 뭐는데 에이 타복 찌면 버기 앞다운수 크라니시다 앞다운 떠는 레레 인팔다 아도 인팔이 라가 아무가 학장체 농아이들 레레 아도나 이 비디오스 타프 버튼 팡드레바 아도나 한덕득기디 아좀 트라이 떠주게 비디오스 컨티뉴 타팅하기도 먹다 자위고 시기 먹겠지 시 버켓이나 아니는 더 미신기 버켓님이에요. 능 극다 와이 잘래 능 우버 구딩기 능 극다 아이래 나간다 가야 낙선제 그나수 나버는 노래 록 총복이 nung khita wa wai cha le ko ma nung khita ngare sisu nung khita ni sisu kap ka da bani ade madang mata su kap ka da bani ba 야 잡아! 어디 시작되면 아마 능 로또 블라이 aduga inaunpa nakana madana nungkanna iduna lego ma'am mogoisina saktiman lebar ni mine yeiba nungsingdo mokoina lotoba mong tadro saktiman je nakana mana asina inaunpa gi nungni yame saktiman lot anidi phani saktiman lot kai phani anidi phani ko anidi phani da hoida wangi da phani da anidi as compulsory phani sidi lot ani phadi loire nakana madana aigi mission se nonglam daida ngatang saninga magta start thamani ko mayam aduna aise hojik mathakta kasira makhada oina yeisira khangdre aduna makhada yeibina phagada maleni khamada okay se grease kapkada bane grease di mi leite bani na hoino kapake 까봐 호래 먹고 매암 까봐 호래 까봐 ngầm cái ngầm môi khăng đấy
ngarang ahing na nong siam kan na chubagi lebak se nan man lore chen siam slip boy kut amana camera pa ga vlogging to ba bisu ko mayam ya wai ne ai gi angang hinimen su yum chat khre aduga cameraman leitabani na ithanda bani adum tawre gulai leibugi yadre yam nale yagadra khangde tawriche nanman bagi chen de sulil lebak anan man napna lene na kana ma imana bana kana yam thabak tawdun leye hojik sigi mathak ka do she as wadi wani ko me obviously mayam ai hojik che machine che mathak ta thawda gre aduga maning da uri ba nung sing che aina kap tu me ba maha du kap ya apne adubu maha gi nung che yaman bagi kapam che fakta ba ta ga hojik akhoi gi Honda machine amachina su tipper da yam kana lo to dun leye continue sigi nung che adum ching na dum le ne maha gi nung sing che aduga aina sida leiba sigi nung si crack chaliba ko ma ya sigi nung si crack chali che yam chawe ba sisu bucket na lengbu ngam da ba aduna sigi nung sing che aina loin kap khar ga tahan ngane ba aduga tahan ba lora kan da makha da chalaga amuka size to ni size to lora kan da next step ti sigi mapak ki nung se asi oina kapata re sigi le bak si khara sing to khana ni aduga sigi mokhong si kari ma hek thadala ba mathaki achoba se loin lakhra ne ba Yamna risk oi ko ma'am yamna risk oi han sigi nung se swabuk le muni ko ma'am swadi ka a phau chat khre ba aduga se a phau chat kane ba sigi wal phau chat kane ba aduga hojik se
Sigi nung se size to hek lorga lechak gumba makhada leiba lechak singse singdop lorga sigi matai di horoni matai di cha ga sabu lakani adurdi masa mathan dum takane banungse makhada su yam kanna machine amana lo tudun leye gari ahum marina chingmani aduga bolero camper su makhada khun leibagi khungi gari khudimak sigi lambi dik chatpani ko ma'am nung si yame nung se nung khakdani ko ma'am nung khakdani se si matai na pibe si sunung ni okay hojik mamang do uri banung se size tawni taw se ma'am aigi nung si graba marup ni se JCB excavator extra eco miam da khai hanjage aigi machine gi cable gi review se sikai na he si mayam ni ko si thong ni ko mayam si thong ni aduga si sikai na adum changa ni sit cover se ina nong pal mani ko mayam sit cover se nong pale aduga fan su leye AC ju dum lebi leye adu aying batu khara leita ba magi aying batu khara wat khre aduna fan oina pale aduga egi cable ni ko mayam che monitor system sida lere charger aduga maningi woofer macha ma thami power bank thami mi ama sa phamba yai yam laina alright mayam thabak se hone tawse nung macha bacha sing se nung acha sing se size tawni tawse kari kum bandung se why yam why nung size tawse wall ta kapati kaya mo kuwade aduga nung size to basidi as mata mayam changi maramdi abdi position se adum simba mathong ta ito position se adum sin adum nebelina aduna waba khutse am chok thaba aduga nung athut marmakta nung athut phangba ta adi ekoi gidabati yam noi ba nung akhanda phangadi as upali ti yam waye adu buke dobni ekoi thoni machine operator ki thoni aduna bu machine operator oishini koise aduna ka hena nong chuding esida thabakse thubada nung putukpa yabasing de putukpa ada nong chuba matam tanaktan kotha ba